ngasi Diamond Radio gi thorom tabiriba khudingmakpu ayekpam narsingna taramna ukchabaga loinana hojik adomgidamak pujargliba si Diamond dei session asi haiduna mingthonba channel asina sagolsen khudingi oina chandokchargliba thoramni ngasi gi thoram asida pigliba khoigi angang singdi call tawbirtuna saruk yahan birakna naba khoigi thoram asigi mangjona na hana mayamda khanganjari hojik ngasi gi thamjariba thoram asigi damak number khanganjari number adudi 7630 944 अमुक्तंग हना 7630 944 हाइबा नंबर से उसे हांगनो थमजरी ताबिरिबा सिंग कॉल तौबिरो अदुगा इसागी खोइदा जबा पाम्बीबा इसै सिंग सकपिरकना नबा निंगसिंगजरी हौजिक अहानबा फोन कॉल लुखसगी हेलो हेलो गुड इवनिंग सर गुड इवनिंग कना ओइबिरबनो मिंगले फंगबसिम तंग खंगजे होगे यामनसो हराउबिबसु मालिको अदो मालेम लेमा ngasi Diamond Radio na dumba taram oksari khoida jaba pambi ba isai karamba sakpi gadagi yamna so harauna yamna fazana satok prektu sumali ta chitra sakpa yengsinna na tawdu sakta saksake yengsina dana dumak yengbaga yaukibro kamai tawge sum pamjaru bagini da hoi hoi adadi isai se fazana saktok piro ko khoi myam pana taminasi hobiro hoi sa haujarage hobiro yengsinna dana usinna dana lấy thuộc ba đi đi rồi có đừng đi đây phong bờ sương ngâm đi nát ta trăng bờ pháo kỳ bên đi đó ai là thân nước ba yên thấp ba nát ta cho ai là u hao ba khang hao ba nang đi nung si nang đi nát đau đó in tập chập à đó là lấy thang ba đó đó ai đi hen là nung si mắt tao mà đó là yang phố ra ga lắc na ba đó đằng na ai đi na đi đây na nắng buông ngao chơ ba ai na đắng bút pam chơ ba ai đi nắng nô nung si ra ba sẽ khăng đi ra ba đi ai đi nát tung gari nang bu ai ki oi gani nang bu jana bai ne se na sagun sakala sanjaya Onthong nasu fazana harauna saktok pirakre ado ngasaidagi call tawraga line si phangni phangoi haidabida koi khangdabida line khudda phangaga isai saktok pasi ichalibe magi wakhalda kari phauge sai yam nungai phau sai hai ge doi फरे अदुदी साना पाम्बिली इसै खोइदा जबा फजबा इसै मजु सकतोक पिरखरे मथंगी कोलर दा मु खुदोंग चाबसी पिजरा कांदा करम करम इसै सिंग सकलै हाइबा दुमु अखोइ म्याम पुना तामिननाबगी तांजासी लौमिनसी ngasi YouTube live streaming gi khuthang da tabiriba channel sigi nungsi jarbal listener sing koi gi isa sing su namak koi gi call tobir la kanda isa gi khoita jaba pambi ba isai sing adamak sakpirak na baning sing jari hoje mathangi caller lokhasagi hello hello ahan bada isa gi mingal fm ga haibiu ai ming istonika ai gi life funda salum pamang kai jagi थागसरी कॉल तौबिरक पाई चलबेमा करम बखोदा जबै सै सकपी गदोब लैगे यामना पतान सी तो उठे दम थसगे होय होय अदुदि सैसे होबिरो मतम सुंगसिदि खैतंग थेंगना होख्रे को अदुदि सैसे होबिरो तामिनसी inayum domiya sa sing sangu loiro sana sana ayo pi khungdang de yao machum cha do lila buk daga na lagu ma khum pai no laga di raga chal kadai dagi ayo pi kadai dagi kamai pa nayum dumiya sa sing sangu loila na sana ayo pi khungdang de yao achum cha do lila buk daga na laga ma khum pai no laga di raga chal kadai dagi ayo pi kadai dagi kamai pa Waktan se sayo kap se palhan se miyang ma chalui bas niraga chabal jase ha
Poktansi, sayapsi, palansi, miyang machaluy batuksi, miraga chabalit kasi. Loisarage. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ILPꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯏꯆꯜꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯟꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯍꯣꯏꯗꯣꯛꯅꯤꯡꯕꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯃꯄꯥꯎ ꯄꯨꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯇꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯃꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯈꯪꯍꯟꯖꯒꯦ ꯅꯝꯕꯔ ꯑꯗꯨꯗꯤ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯁꯥꯒꯤ ꯈꯣꯏꯗꯥꯖꯕ ꯄꯥꯝꯕꯤꯕ ꯏꯁꯩꯁꯤꯡ ꯁꯛꯄꯤꯔꯛꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ Hello. ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯈꯪꯖꯍꯧꯒꯦ Sadrakhondagi Lerendon Kauzai sir. ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯀꯔꯝꯕ ꯁꯛꯄꯤꯒꯗꯧꯕ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ Zaman Saknagi say amtang sakage sir. ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯤꯕꯨ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ Hoy hojabagi. ꯍꯧꯕꯤꯔꯣ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ Natyajo. Naimari debu tabi bai sansing amadi idahinga ngapikan. ꯍꯥꯏꯕꯤꯌꯨ ꯍꯧꯕꯤꯌꯨ Lira koari tam lakho mapa penbalai te magi warida kangge kari laiwa bupuano lira koari tam lakho mapa penbalai te magi warida kangge kari laiwa bupuano Khatnai tatana hauja kayara launai chinasu khongthang kayara ngamde kawa chumangonda kuina kuding khangamde ho lira khowari tam lakho mapa yenbalai te magi warida Kangge kari laiwa bukuwano Khatnai tatana hauja kayara Launai chinasu khongthang kayara Ngamde kaubasu mawanda kuina Kari maribu thongnaba maga Yenbalai te magi warida Namde kaubasu mangonda kuina Unini kukudin kangamde Tari jadubu ibanu kangde Penbalai de magi warida Mami sabajadaba kenade Holi kuwari Tam lakho mapao Paichandrage sa lok thumani na khonje Paichandrage sa ꯊꯥꯒꯠꯆꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯏꯁꯩꯁꯦ ꯁꯛꯇꯣꯛꯄꯤꯔꯝꯈ꯭ꯔꯦ ꯏꯁꯩ ꯑꯩꯈꯣꯏ ꯁꯛꯇꯣꯛꯈꯤꯕꯁꯤꯗ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯇꯦꯟꯇꯛꯅ ꯀꯔꯤ ꯐꯥꯎꯒꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯏꯁꯥꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯖꯍꯧꯒꯦ ꯍꯥꯏꯕꯤꯌꯨ ꯁꯛꯇꯣꯛꯈ꯭ꯔꯦꯗ ꯂꯥꯜꯂ ꯈꯪꯗꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯅ ꯏꯁꯥꯅ ꯁꯛꯄꯤꯈ꯭ꯔꯤꯕ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Hello. Hello sir, ꯂꯥꯏꯝꯅꯥꯏꯗꯒꯤ ꯔꯟꯖꯤꯇꯥ ꯍꯣꯏ ꯏꯁꯩ ꯁꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯇꯥꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯁꯦ ꯐꯝꯃꯒ ꯂꯩꯖꯔꯤꯅꯤꯀꯣ ꯔꯟꯖꯤꯇꯥ ꯏꯁꯩꯁꯦ ꯀꯔꯝꯕ ꯁꯛꯄꯤꯒꯗꯣꯏꯅꯣ ꯏꯁꯩ ꯍꯧꯕ ꯌꯥꯕꯤꯔꯕ꯭ꯔꯣ
China filamdagi lainammain tawba Pushpadina saktra kanam oigibane adum sakpege taw. ꯍꯣꯏ ꯍꯣꯏ ꯂꯩꯅꯝ ꯇꯤꯡꯈꯪꯅ ꯇꯧꯕ ꯏꯁꯩꯗꯣ ꯎꯝ. ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Hoi. Lainam 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 amada tamoy huki tingkang 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 adugi sinapauki leirangi lainam ga tamoy ga sinaki tingkangi China cho khambada waki lainam 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 amada tamoy huki tingkang tingkang adugi sinapauki manang matam sadana chintharaliba ninogi perangso maron toglale takhi upulata kana kangdana kuramla bapirando kanglangda ni maram nangso lainam 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 amada tamoy huki tingkang 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 adugi sinapauki pamunang giyaksamda uklamdana tatkabaso kundo parina yankibani aina minog may salata nang tabog nung siruba ay gitamoy asina lainam 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 amada tamoy huki tingkang 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 adugi sinapauki talo jara ꯊꯥꯒꯠꯆꯔꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯏꯁꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯃꯛ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯣꯝꯅ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯅ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯈꯤ ꯍꯜꯂꯣ 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 ꯑꯩ ꯇꯧꯖꯔꯤꯕ ꯂꯥꯏꯃꯅꯥꯏꯗꯒꯤ ꯋꯥꯔꯖꯤꯠ ꯋꯥꯔꯖꯤꯠ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯉꯁꯤꯒꯤ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯤꯌꯨ ꯑꯥꯔꯕꯤꯟꯒꯤ ꯍꯣ ꯅꯣꯡꯗꯝꯕ ꯍꯥꯏꯕ ꯏꯁꯩꯗꯨꯗ ꯁꯛꯆꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯁꯥꯔ
ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯊꯣꯛꯁꯤꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯍꯧꯕꯤꯔꯣ ꯍꯣꯏ ꯁꯥꯔ ꯊꯦꯡꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯔꯛ ꯇꯦꯡꯊꯥꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝꯒꯤ ꯆꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠ ꯂꯩꯇ꯭ꯔꯕꯗ ꯃꯇꯝꯒꯤ ꯆꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯒꯅꯤ ꯈꯜꯂꯕ ꯆꯠꯈꯔꯣ ꯂꯥꯞꯅ ꯅꯤꯡꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯐꯥꯈꯠꯂꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯂꯥꯏꯟꯁꯨ ꯏꯁꯥꯅ ꯊꯥꯗꯠꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯅ ꯏꯁꯩ ꯑꯃꯇ ꯈꯣꯡꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯈꯥꯡꯉꯕꯣꯛ ꯃꯣꯏꯔꯥꯡꯄꯥꯠꯇꯒꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯔꯝꯕ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯁꯥꯔ ꯄꯨꯁꯄꯥꯅꯤ ꯁꯛꯄ ꯃꯂꯥ ꯃꯂꯥ ꯂꯩꯅꯨꯡꯁꯤ ꯐꯤꯂꯝꯗꯨꯗꯒꯤ ꯃꯇꯧ ꯇꯝꯖꯔꯒ ꯁꯛꯆꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯅꯁꯨ ꯐꯖꯅ ꯁꯛꯄꯤꯗꯧꯁꯨ ꯃꯥꯜꯂꯤ ꯏꯆꯜꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅꯁꯨ ꯃꯦꯡꯉꯤꯀꯣ ꯌꯥꯝꯅ ꯇꯞꯅ ꯑꯗꯨꯝ ꯏꯁꯩꯁꯦ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩꯁꯦ ꯍꯧꯕ ꯌꯥꯕꯤꯔꯕ꯭ꯔꯣ ꯍꯧꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯌꯦꯡꯅꯤꯡꯉꯤꯀꯣ ꯈꯨꯗꯤꯡ ꯅꯪꯗꯣ ꯂꯥꯞꯊꯣꯛꯇꯅ ꯆꯠꯂꯅꯤꯡꯗꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯌꯦꯡꯅꯤꯡꯉꯤꯀꯣ ꯈꯨꯗꯤꯡ ꯅꯪꯗꯣ ꯂꯥꯞꯊꯣꯛꯇꯅ ꯆꯠꯂꯅꯤꯡꯗꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯏꯁꯤꯡ ꯁꯦꯡꯅ ꯐꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯌꯦꯡꯗ꯭ꯔꯤ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯒ ꯄꯦꯟꯖꯔꯦ 마기 ꯊꯃꯣꯏ ꯅꯣꯡꯃꯇꯁꯨ ꯀꯥꯎꯉꯝꯗꯦ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯤ ꯅꯍꯥꯛꯇꯒꯤ ꯋꯥꯈꯜ
noongmattu kaunamde thina nangu miku khudin khalli nahaptagi wakhal ngaudaribani nautagi nantagi wakhalna ngaudaribani nautagi nantagi wakhalna inkhini bangsi se nangidamaram phongamdraba nungsibana langtaknari kauningi nangtabu nangtagi ninglendo ho phongamdraba nungsibana langtaknari kauningi nangtabu nangtagi ninglendo laki thamulai tonda nangalesa tambiyako laki thamulai tonda nangalesa tambiyako halo jage ꯑꯩꯅ ꯍꯦꯛ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯆꯞ ꯃꯥꯟꯅꯅ ꯏꯁꯩ ꯏꯆꯜ ꯏꯕꯦꯝꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯛꯇꯣꯛꯄꯤꯔꯛꯏ ꯑꯗꯣ ꯏꯆꯜ ꯏꯕꯦꯝꯃꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝꯁꯤꯗ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯖꯅ ꯏꯁꯩꯕꯨ ꯁꯛꯀꯦ ꯍꯥꯏꯗꯅ ꯇꯝꯃꯒꯗꯃꯛ ꯁꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯔ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟ ꯐꯠꯇꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ khuding nangbu laptop to na chalhaning de yingning mi ku khuding nangbu laptop to na chalhaning de inagtagi lapna phongdok pading am ja de phongdok pading am ja de ichel sina na phongda lona maying jai nangi shatam uraga pinjage aigi thamoishi yingning mi ku khuding nangbu laptop to na chalhaning de yingning mi ku khuding nangbu ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯈꯪꯖꯍꯧꯒꯦ ꯁꯥꯔ ꯑꯩ ꯇꯣꯛꯆꯤꯡꯗꯒꯤ ꯑꯥꯔꯇꯤꯁ ꯇꯧꯕꯅꯦ ꯀꯛꯆꯤꯡꯗꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯇꯣꯛꯆꯤꯡ ꯇꯣꯛꯆꯤꯡꯗꯒꯤ ꯍꯥꯏꯕꯅꯤꯀꯣ ꯇꯣꯛꯄꯁꯤꯡ ꯑꯣ ꯇꯣꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯛꯄꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯈꯪꯖꯒꯗꯧꯅꯤ ꯇꯣꯛꯆꯤꯡ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣ ꯈꯔ ꯈꯟꯖꯔꯨꯔꯦ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ 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 ꯇꯣꯛꯄꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯄꯥꯏꯖꯔꯤꯀꯣ ꯍꯜꯂꯣ ꯂꯥꯏꯟꯁꯤ ꯇꯥꯕ ꯐꯪꯕ ꯉꯝꯗ꯭ꯔꯦ 6416ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯇꯣꯛꯄꯁꯤꯡꯗꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯎ ꯍꯥꯏꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯇꯣꯛꯄꯁꯤꯡꯗꯒꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯅꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯁ ꯑꯗꯨꯗꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄꯗ ꯂꯥꯏꯟꯁꯦ ꯐꯪꯉꯤꯅꯦꯕꯀꯣ ꯑꯧ ꯁꯥꯔ ꯑꯗꯨꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯍꯦꯛ ꯀꯛꯈꯤꯕꯒ ꯀꯣꯜ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯣꯜ ꯑꯃꯨꯛ ꯐꯪꯕ ꯍꯥꯏꯕꯁꯦ ꯗꯥꯎ ꯌꯥꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯈꯣꯏꯗꯥꯖꯕ ꯏꯁꯩꯁꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯥꯔꯕꯤꯟꯅ ꯁꯛꯄ ꯁꯥꯔ ꯀꯩꯅꯣꯗꯣ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯇꯧꯕꯗꯣ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯑꯗꯣ ꯁꯥꯔ ꯑꯩꯁꯦ ꯁꯥꯔ ꯁꯤ ꯇ꯭ꯔꯦꯛ ꯊꯥꯔꯒ ꯑꯩ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯇ꯭ꯔꯦꯛꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯌꯦꯡꯉ ꯊꯥꯕꯤꯌꯨ ꯀꯣ ꯑꯧ ꯁꯥꯔ ꯍꯧꯕꯤꯔꯣ
ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯤ ꯌꯥꯝꯅ ꯐꯖꯅꯗꯃꯛ ꯁꯛꯄꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛ ꯃ꯭ꯌꯨꯖꯤꯛꯅ ꯍꯦꯟꯈꯤꯗꯅ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯕ ꯐꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯃꯊꯪꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯃꯗ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯃꯤꯟꯅꯁꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯈꯪꯖꯍꯧꯒꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯩꯔꯣꯛꯇꯒꯤ ꯅꯤꯔꯃꯂꯥ ꯁꯥꯏꯈꯣꯝ ꯅꯤꯔꯃꯂꯥ ꯁꯥꯏꯈꯣꯝ ꯅꯤꯔꯃꯂꯥ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯔꯥ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯂꯩꯔꯕ꯭ꯔꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯉꯁꯥꯏ ꯅꯝꯕꯔ ꯂꯥꯎꯊꯣꯛꯄꯗꯣ ꯍꯣꯏ ꯑꯗ ꯑꯩꯒꯤ ꯐꯣꯟꯗꯤ ꯁꯨꯝ ꯄꯥꯏꯔꯝꯕ ꯑꯁ ꯇ꯭ꯔꯥꯏ ꯇꯧꯒꯦꯔꯅ ꯁꯨꯝ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯁꯨꯝ ꯑꯣꯠꯄ ꯑꯃꯨꯛ ꯇꯧꯔꯔꯣꯏꯗꯧ ꯈꯜꯂꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯇꯧꯕꯗ ꯐꯪꯉꯛꯄꯁꯨ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯇꯧꯕꯁꯦꯀꯣ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯋꯥꯈꯜꯁꯤꯅ ꯇꯣꯉꯥꯟꯅ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅ ꯃꯥꯡꯗ ꯊꯝꯕꯤꯔꯀꯥꯟꯗ ꯉꯁꯤꯒꯤ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤꯅ ꯏꯆꯠ ꯏꯕꯦꯝꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯏꯗꯥꯖꯕ ꯄꯥꯝꯕꯤꯕ ꯏꯁꯩ ꯀꯔꯝꯕ ꯁꯛꯄꯤꯒꯅꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯈꯨꯗꯛꯇ ꯈꯜꯂꯛꯄꯅꯤꯅ ꯏꯁꯩꯗꯣ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕ ꯁꯤꯡꯒꯔ ꯃꯃꯤꯡꯁꯨ ꯈꯪꯗꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯗꯤ ꯍꯣꯏ ꯍꯣꯏ ꯂꯩꯌꯦ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯑꯃꯍꯦꯛꯇꯗꯃꯛ ꯁꯛꯄꯤꯔꯣꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯌꯥꯗ꯭ꯔꯦ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯠ ꯉꯥꯎꯕ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯒꯟꯕ ꯂꯩꯔꯥꯡ ꯈꯨꯗꯤꯡ ꯆꯤꯔꯣꯟꯕ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯄꯥꯈꯪꯂꯣ ꯑꯩꯅ ꯀꯌꯥ ꯁꯨꯕ ꯂꯩꯔꯥꯡꯅꯣ ꯂꯩꯍꯤ ꯍꯨꯒꯦ ꯊꯧꯔꯥꯡꯂꯤꯕ ꯂꯩꯍꯤ ꯍꯨꯒꯦ ꯊꯧꯔꯥꯡꯂꯤꯕ ꯂꯣꯏꯖꯔꯒꯦ ꯑꯗꯣꯝꯅ ꯐꯖꯅ ꯏꯁꯩꯁꯦ ꯁꯛꯇꯣꯛꯄꯤꯔꯝꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯃꯔꯨ ꯂꯩꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯒꯗꯣꯏꯅꯤ ꯏꯁꯩꯁꯦ ꯏꯁꯥꯅ ꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯑꯩꯅ ꯏꯕ ꯅꯠꯇꯦ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯐꯣꯛ ꯁꯣꯡ ꯑꯃ ꯐꯣꯛ ꯁꯣꯡꯁꯦ ꯀꯅꯥꯅ ꯁꯛꯄ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦꯀꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯗꯤ ꯁꯩꯁꯛꯄꯤ ꯁꯩꯁꯛꯄ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯀꯤꯖꯩꯅꯦ ꯀꯤꯖꯩꯅꯦꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯣꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯗꯥꯎ ꯌꯥꯗꯅ ꯀꯣꯜ ꯐꯪꯗꯅ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯁꯛꯇꯣꯛꯄꯤꯔꯛꯈ꯭ರೆ ꯃꯊꯪꯒꯤ ꯀꯣꯜ ꯐꯪꯕꯗꯗꯤ ꯐꯖꯕ ꯏꯁꯩꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯗꯥꯏꯃꯟꯗ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯛꯄ ꯁꯔꯨꯛꯇ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯩ ꯑꯃꯈꯛ ꯁꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯏꯁꯩꯁꯤ ꯊꯃꯣꯏꯅꯗꯤ ꯀꯍꯧꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯛꯅꯅꯕ ꯁꯦꯝ ꯁꯥꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ 5974ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯇꯥꯕ ꯐꯪꯕꯒꯤ ꯄꯥꯡꯒꯜꯁꯤ ꯂꯩꯇ꯭ꯔꯦ ꯗꯥꯎ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ
Hello. 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 Line sisu paunaba ngamjadri 1159 loiba number kogi line su kogi paunaba ngamdrabanina masana adamak line si kakchakre tabiribasing. Hello. ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯨ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯏꯁꯩꯁꯦ ꯁꯛꯄ ꯍꯧꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯈꯨꯗꯤꯡ ꯂꯥꯛꯊꯣꯛꯍꯟꯗꯦ ꯁꯥꯟꯅꯅꯤꯡꯉꯤ ꯋꯥꯔꯤ ꯅꯪꯇꯒ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯔꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯌꯨꯝ ꯊꯦꯡꯅꯔꯕꯗ ꯅꯪꯒ ꯇꯧꯊꯣꯛꯈ꯭ꯔꯦ ꯇꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯤꯔꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯇꯣꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯔꯛꯇ ꯉꯁꯤꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡꯅ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯊꯥꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Hello. 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 Tazari isagi mingga lefamga amuktang haibiyu kana oibirabano. Kana barayna. Hello. Hello. Line si koigi onana satpa male dubu line si masana kakchagre mathangi khudongcha pijage. Hello. Hello. Ahanbada isagi mingga lefamga si haibiyu. Hello. Hello. Line sing asidi koigi yamna sunungai ta badam khak tawbu khak yawe tabiri basing koigi apanba kharadi damak thogle adubu mayam mathangi kola ngai minasi. Hello. Hello. Ahanbada isagi mingga lefamga si khangjagi. Sarai phone tawjare bi kangbu murang bali lekai dagi Surendra Sakom sir. Thagasari call tawbirakpa adum bataram noksari khoida jabe isai karamba sakpi gadawba legi. Isai si amukta ni filamgi sori sanjamna serangba aduga masamanga sesagliba doidana romi maitaina saireng bai sai adu sakchage Hoi hoi. sai yahu pa ingam mention bangam daba ana sai ko sai Hoi hoi. Adudi isai sibu hauba yarabro. hawjage sir. Haubiro taminarasi. Haijabudi nasa de su program asida saruk yajaba moina sakchalage. Hoi hoi. Haubiro. Mensin bangamdraba Uingi ayuba makulse Mensin bangamdraba Uingi ayuba makulse Mensin bangamdraba
ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯍꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯜ 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 ꯊꯤꯟꯗꯠꯄꯤꯔꯣ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯍꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯟ 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 ꯊꯤꯟꯗꯠꯄꯤꯔꯣ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯣ ꯅꯪꯕు ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯅꯣꯡꯗꯣꯜ ꯁꯣꯔꯥꯔꯦꯟ ꯁꯦꯒꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯇꯥꯔꯛꯄ ꯑꯣꯏꯔꯁꯅꯨ ꯀꯣꯛꯊꯛꯇ ꯇꯥꯔꯛꯄ ꯑꯣꯏꯔꯁꯅു ꯀꯣꯛꯊꯛꯇ ꯇꯥꯔꯛꯄ ꯑꯣꯏꯔꯁꯅു ꯀꯣꯛꯊꯛꯇ ꯇꯥꯔꯛꯄ ꯑꯣꯏꯔꯁꯅു ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯁꯨ ꯂꯦꯞꯂꯒꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯁꯨ ꯂꯦꯞꯂꯒꯦ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯒꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯍꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯜ 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 ꯊꯤꯟꯗꯠꯄꯤꯔꯣ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯍꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯜ 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 ꯊꯤꯟꯗꯠꯄꯤꯔꯣ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯏꯁꯥꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒ ꯌꯦꯞꯄ꯭ꯔꯣ ꯇꯦꯞꯀ ꯌꯦꯞꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯞꯇꯦ ꯁꯥꯔ ꯑꯩꯗꯤ ꯁꯨꯝ ꯍꯥꯟꯅ ꯀꯞꯇꯥꯒꯤꯒ ꯇꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯒꯤ ꯄꯨꯡ ꯌꯩꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯁ ꯄꯤꯌꯥꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯁ ꯄꯦꯅꯥꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭रीꯃꯔꯁꯤꯅ ꯚꯥꯂꯣ ꯍꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯛꯀ ꯌꯥꯝ ꯇꯧꯕꯤꯔꯛꯏ ꯑꯗꯣ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏꯕ ꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯁꯥꯔ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯕꯒꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯄꯦꯟꯕꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ
ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯂꯥꯛꯄ ꯀꯣꯜꯁꯤꯡ ꯂꯧꯈꯠꯆꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯩ ꯑꯃꯈꯛ ꯁꯛꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯕꯨ ꯁꯛꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯥꯟꯖꯥ ꯂꯧꯖꯕ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯇꯥꯃꯤꯟꯅꯁꯤ ꯃꯦꯠꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯦ 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 ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯊꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯟ 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 ꯊꯤꯟꯗꯟꯕꯤꯔꯣ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯊꯧꯔꯕ ꯇꯥꯖꯤꯜꯅ ꯄꯦꯟꯅ ꯍꯟꯖꯤꯟ 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 ꯊꯤꯟꯗꯟꯕꯤꯔꯣ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ ꯃꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯦꯞꯂꯒꯦ मधुर हिंबगी मामले लगे बेसिंबंगम ngasi diamond isai sangnasi hariba thorom asda call tobirtuna saruk yabi khibasing amadi thorom asda call tawraklaga line phanghodraba channel sigi nungsi jaraba listener sing ninghanaba tawbidana mathangi thorom amada mu call tobirtuna isai sagi khoida jaba pambiba isai sing sakpirakna baning singjari hojiki onadi isai sangnasi hariba thorom asigi manglam chattagi hauna chanarakpa koigi anchor oriba singna loisilakpa sarukta isai amamam sakpagi tanja adu adamak thamjabani ngasi su mausagum thamjari ngasi thamjagadori ba isai asi hamom berlin amadi sorokhaibam umoni ani ge punba khonjelda ti ai samona sairengba dr hamom nabana sairangba thamoinadi kahuri hariba film asigi kari huki haina lakliba haiduna seuri ba isai asi sakjage adubu isai asi duet oibanina single da sak pasida soiki balan ki bayar basu tabiri basina pukchel sauna ngak pinana baning singjari isai hauna na basem sajage hello करी हो गए हन लालिया करी हो गए हन लालिया सिलवा थमगी लंगो सीदा थमगु ततना गलीवा नहायु
ꯅꯪꯒꯤ ꯋꯥꯁ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕꯔꯥ ꯅꯪꯒꯤ ꯋꯥꯁ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯅꯨꯡꯁꯤꯒꯤ ꯏꯄꯣꯝ ꯍꯧꯔꯛꯄꯗ ꯊꯃꯣꯏꯒꯤ ꯂꯩ ꯆꯣꯠꯂꯛꯄꯗ ꯅꯨꯡꯁꯤꯒꯤ ꯏꯄꯣꯝ ꯍꯧꯔꯛꯄꯗ ꯊꯃꯣꯏꯒꯤ ꯂꯩ ꯆꯣꯠꯂꯛꯄꯗ ꯊꯃꯣꯏꯒꯤ ꯂꯩ ꯄꯦꯟꯅ ꯆꯨꯞꯈꯤꯕ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ 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 ꯆꯥꯟꯅꯕꯤ कुइरे मापाव ताखिदाबा लौबिखिबा कुइरे नुंसीबा कुइरे थामोय सिनखिबा लौबिखिबा कुइरे नुंसीबा Manglangi heloy amana ay hakita mo'y hubikhare Manglangi heloy amana ay hakita mo'y hubikhare Thamoy huduna Chakibado Nahak na hayo Nahak na hayo Hayo ni Sanabi Nahak na hayo Nahak na hayo Hayo ni Sanabi Punsilage thamoy thorina are palate thamoy ado Punsilage thamoy thorina are palate thamoy ado khudum challe do Pullabani nungsi thaurina La 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 Thagatsari ngasigi Thagatsari ngasigi thorum asida
isai sakchaba matamda aikoida technical gi oiba karigumba khudong chadaba makhak thokpadagi tabiribasing kitang soikiba leikre masigi damak tabiribasing na pukchel chauna akpinana baning singjari hojiki onati matang asida diamond session se hariba thorom si lusinjage thorom tabiribasing bo makana khurumjari